Hello, Ichinaw mayam. Good morning. Mayam ngasi jengune tum hogalakpada samana nongse mapai daga lay phasiyam phasai ko ubada ai montagi view se yengo khoyum ai sweet home da leire aduga labuki view se samai tawri ko ado ai ga daga se walking tholak pane bako tum hogalapagi ngahak walk tawge na ko isa si dum haidi tum hogalak pase lumdhai dana yamna aduduna sina borak lomgi view ni ko phajai ko yamna nong se mapai lakpase phajadra adagi nusina li sit pai wanta sida ko adai uchekna ka khongbagi makhon adagi haji kenom tawe bako pungning ngase kenom taw yam nusiba haitare ado khogi lusi se mana ka mang thala chatoini ko akhoi se chatpa jati ma chatpagi hoiradi mana hana mang thala ga chatoini ba adudugi ainane adum ainga tasi ge dum matega madum lawbani tus taisau mana mang tha cha khalure bako cha khaluraga khoi set ila lakta baduga ma cha mu halai ne ba ada magi mong se jing se da khabani ne yingini putu akhoi chale nana akhoi chale ka de bado kadai halloi ne da so daga lai ngo ma khangingo jengsi nang tuh jalo ison jake nang son jalo ison jake maka mai ke jake jengsi nang son jalo ini son jake kamu jake jengsi apa kau bilang itu dah baga pas tu dah jalo jaro ya sudah jaro ai là đi bao giờ làm cái đi nước, rồi ba, lại như vậy là làm cái gì rồi, nó muốn dùng nữa rồi, Sila kau orang. la, mana tu la, sila, nó dùng rồi, ấy cái, kamu jaga yang siapa hujina mu, Kau ihan kau. nah kau. Sila. Kau ne. La. Coba papa lau. Jadi je udah aja. Macam le, kau jalan. Macam. Mama kau jalan, hingga lo dah saja. Macam, mama jalan kau jalan. La. Coba papa lau. La. Lag video. Kamu silakan ni Jaroy. Nana, Macha. Lalu sila, kau jalan, ma, kau jalan. Nanya. Kukui cili mama, kukui cili. Kaki tahu benda sila cunda sila. Dulu sila tengah tabak suruh tu. Hamzah di mana ulah tu lagi. Pakthar dan naga, papa mana tak? Senanu, macam. Si belum lebih di sini kau macam apa? Sing basu, kucing amaron loi kang. La. Loi kang lundau dah loi kang. Tunjuk sila. La kau belum lang jam pandai lebih jadi sana mini papu begini jo. Tunjuk. Ya morning walk chalu loiraga imang wasi challe aduga igi janam se amtang napi man thoke de khongsu sombi gaina tawine buko ising chawbada ina phakana atopada thagi bedo aduduna janam se mong icha sadre do phajana ai mage rom dagi phakalaga asiga hangwa leba myam loi menjale janam se ko menjala makhongsu phajana sombi re aduga aise khoi thadokpado janam thadokpado dudina te bako dum
ꯐꯒꯠꯂꯒ ꯑꯗꯨꯝ ꯑꯍꯥꯡꯕꯗ ꯃꯦꯟꯁꯤꯜꯂꯒ ꯃꯈꯣꯡ ꯁꯣꯝꯕꯤꯕꯗꯣ ꯁꯟꯊꯤ ꯑꯀꯪꯕ ꯀꯩꯀꯥ ꯍꯥꯞꯄꯒꯀꯣ ꯑꯗꯨꯗꯣ ꯇꯧꯕꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯗꯤꯅꯥꯁꯨ ꯈꯔ ꯍꯧꯋꯤ ꯁ꯭ꯋꯥꯏꯁꯤꯒꯀꯣ ꯑꯗꯣ ꯄꯨꯗꯤꯅꯥꯒ ꯖꯦꯅꯝꯒꯁꯦ ꯖꯦꯠꯁꯟꯅꯔꯒ ꯃꯔꯥ ꯖꯦꯠꯁꯟꯅꯔꯒ ꯖꯦꯅꯝꯁꯦ ꯂꯣꯏꯅ ꯁꯤꯙꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯄꯨꯗꯤꯅꯥꯁꯨ ꯈꯔ ꯐꯨꯛꯇꯣꯛꯑꯒ ꯁꯣꯝ ꯅꯥꯀꯟ ꯀꯨꯅꯥꯔꯣꯝꯗ ꯊꯥꯔꯦ ꯄꯨꯗꯤꯅꯥꯁꯨ ꯍꯦꯟꯖꯟꯅ ꯐꯗꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩ ꯊꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯞꯄꯤꯕ ꯁꯟꯊꯤ ꯑꯀꯪꯕꯒꯤ ꯄꯥꯎꯗꯔꯁꯦ ꯁꯤꯒ ꯂꯩꯔꯦꯀꯣ ꯑꯁꯤꯁꯤꯅꯦꯕ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯑꯇꯩ ꯑꯇꯣꯞꯄ ꯍꯛꯆꯥꯡꯗ ꯁꯣꯛꯀꯗꯕ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯥꯞꯇ꯭ꯔꯦ ꯏꯁꯥꯒꯤ ꯆꯥꯖꯒꯗꯕ ꯄꯣꯠꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯁꯤ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯅꯥꯄꯤꯁꯨ ꯃꯟꯊꯣꯛꯄꯅꯤꯅꯀꯣ ꯅꯥꯄꯤꯁꯦ ꯃꯟꯊꯣꯛꯑꯒ ꯁꯤ ꯇꯧꯔꯛꯄꯅꯤꯅ ꯌꯥꯝꯅ ꯀꯨꯏꯅ ꯃꯇꯝꯗꯣ ꯆꯪꯈ꯭ꯔꯦ ꯃꯌꯥꯝ ꯕ꯭ꯔꯦꯛꯐꯥꯁꯇ ꯉꯁꯤ ꯂꯩꯔꯤꯁꯦ ꯁꯤꯒ ꯕꯤꯁꯀꯤꯠ ꯂꯩꯔꯦ ꯑꯗꯨꯕꯟꯗ ꯁꯤꯕꯟꯁꯦ ꯂꯣꯏꯅ ꯃꯥꯏ ꯊꯣꯛꯄ ꯂꯧꯅꯈ꯭ꯔꯦ ꯁꯤ ꯑꯩꯒꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒ ꯇꯧꯔꯒꯉꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯁꯝꯖꯜꯂꯦ ꯑꯗꯨꯒ ꯑꯁꯤꯒ ꯌꯥꯝ ꯍꯥꯎꯕ ꯕꯤꯁꯀꯤꯠ ꯑꯃ ꯂꯩꯖꯪꯍꯜꯂꯛꯀꯦ ꯑꯁꯤ ꯌꯥꯝ ꯍꯥꯎꯕ ꯕꯤꯁꯀꯤꯠꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯍꯧꯖꯤꯛ ꯈꯣꯝꯃꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯑꯗꯨꯒ ꯆꯥꯁꯤꯒ ꯂꯩꯔꯦꯀꯣ ꯆꯥ ꯃꯆꯨ ꯐꯖꯩ ꯅꯠꯇ꯭ꯔꯒ ꯐꯖꯗꯦ ꯑꯗꯨ ꯃꯌꯥꯝ ꯍꯥꯏꯔꯛꯑꯣ ꯆꯥ ꯂꯣꯜꯂꯤꯕ ꯃꯤꯁꯤꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯀꯥꯡꯈꯟꯒ ꯍꯨꯒꯠꯇ꯭ꯔꯤ ꯑꯩ ꯊꯕꯛꯁꯦ ꯐꯖꯅ ꯁꯨꯔꯒ ꯊꯕꯛ ꯁꯨꯕ ꯂꯣꯏꯗ꯭ꯔꯤꯀꯣ ꯏꯆꯥ ꯇꯣꯝꯕꯤꯅ ꯉꯁꯤ ꯆꯥ ꯂꯣꯟꯕꯤꯔꯒꯦ ꯃꯃꯥ ꯍꯥꯏꯌꯦ ꯃꯥ ꯑꯗꯣ ꯂꯣꯟꯕꯤꯔꯣ ꯍꯥꯏꯅ ꯑꯗꯣ ꯆꯥꯁꯦ ꯉꯁꯥꯏꯗꯒꯤ ꯃꯣꯏ ꯂꯣꯏ ꯊꯛꯅꯔꯦ ꯑꯩꯈꯣꯏ ꯗꯥ ꯍꯣꯏ ꯊꯛꯅꯔꯦ ꯃꯣꯏ ꯊꯛꯅꯔꯦꯕꯀꯣ ꯑꯩ ꯊꯛꯇ꯭ꯔꯤ ꯑꯗꯣ ꯆꯥꯁꯦ ꯆꯤꯅꯤ ꯈꯔ ꯋꯥꯠꯂꯤꯗꯤ ꯍꯥꯏ ꯃꯆꯨꯗꯤ ꯌꯥꯝ ꯐꯖꯕ ꯏꯁꯤꯡꯅꯦ ꯍꯥꯏꯔꯣ ꯆꯥꯁꯦ ꯃꯥ ꯃꯆꯟꯅꯨꯄꯤꯁꯤꯅ ꯖꯍꯥ ꯇꯧꯕꯗ ꯃꯥ ꯊꯥꯅꯗꯦꯕ ꯏꯁꯤꯡꯅꯤ ꯍꯥꯏ ꯆꯥꯁꯦ ꯑꯗꯣ ꯊꯛꯄꯗꯤ ꯁꯨꯝ ꯊꯛꯏ ꯃꯥ ꯆꯥꯕꯗꯤ ꯁꯨꯝ ꯆꯥꯔꯤ ꯃꯥ ꯆꯥꯅꯕꯗꯤꯁꯤꯅ ꯂꯣꯏꯔꯕ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯒꯦ ꯑꯩꯁꯦ ꯊꯛꯄ ꯍꯧꯔꯒꯦ ꯍꯥꯎꯔꯦ ꯌꯦꯡꯒꯦꯀꯣ ꯆꯥꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥ ꯊꯣꯏꯕꯤꯅ ꯂꯣꯟꯕ ꯆꯥ ꯊꯛꯀꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯦꯁ ꯇꯧꯒꯦ ꯅꯠꯇ꯭ꯔꯥ ꯕꯤꯁꯀꯤꯠ ꯊꯛꯑꯗꯤ ꯆꯞ ꯆꯥꯕꯅꯤ ꯑꯣ ꯃꯥꯏ ꯒॉड ꯁꯤꯗꯤ ꯄꯥꯅꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯋꯤ ꯑꯦꯛꯆꯨꯋꯦꯂꯤ ꯆꯤꯅꯤ ꯍꯥꯞꯄꯧꯗꯦ ꯃꯥꯏꯁꯦ ꯁꯤ ꯌꯥꯝꯃꯗꯤ ꯐꯕ ꯗꯥꯏꯕꯦꯇꯤꯁꯀꯤ ꯆꯤꯅꯤꯗꯤ ꯍꯥꯞꯄꯤ ꯗꯥꯏꯕꯦꯇꯤꯁꯀꯤ ꯆꯥꯅꯦ ꯁꯤ ꯉꯁꯤꯒꯤ ꯆꯥꯁꯦ ꯌꯥꯝ ꯆꯝꯕ ꯆꯥ ꯀꯣ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯗꯦꯕ ꯌꯥꯝ ꯍꯦꯟꯖꯟꯅ ꯆꯝꯕꯁꯦ ꯆꯥꯁꯦ ꯀꯣ ꯑꯗꯨꯃꯛꯄꯨ ꯉꯁꯤ ꯏꯆꯥ ꯇꯣꯝꯕꯤꯅ ꯂꯣꯟꯕꯅꯤꯅ ꯊꯛꯀꯥꯏꯔꯒꯦ ꯍꯥꯎꯋꯤ ꯆꯥ ꯊꯣꯏꯕꯤꯅ ꯂꯣꯟꯕ ꯆꯥꯁꯦ ꯍꯥꯎꯋꯤ 이마나 하우나 탈게 아따 ꯃꯌꯥꯝ ꯂꯩꯔꯤꯅꯦꯀꯣ ꯑꯗꯣ 아따도 ꯇꯟꯍꯧꯗ꯭ꯔꯦ ꯅꯪꯗꯤ ꯑꯩꯈꯣꯏ ꯗꯥ 우리 ꯐꯥꯂꯣꯡꯗꯣ ꯅꯍꯥꯟ ꯇꯧꯕꯗꯣ ꯂꯣꯏꯗ꯭ꯔꯤꯀꯣ ꯑꯗꯨ ꯂꯣꯏꯅꯕꯒꯤ ꯍꯣꯠꯅꯕꯗ 마수 브레이크파스트가 또 먹는데 ngasi도 very tasty 야 파잖아 자 듣고가 막아 잡아 먹게 또 뭐좀 할래니까 ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯤꯅꯦ ꯑꯩꯈꯣꯏ ꯁꯤꯒ ꯑꯩꯈꯣꯏ ꯃꯥꯝꯁꯤ ꯑꯩꯈꯣꯏ ꯁꯤꯒ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯀꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗꯒ ꯃꯃꯥꯡ ꯆꯍꯤꯗ ꯑꯂꯨꯒ ꯊꯥꯔꯝꯕ ꯑꯩꯈꯣꯏ ꯃꯥꯝꯁꯤꯗꯣ ꯑꯗꯨꯒꯤ ꯃꯥꯝꯁꯤꯗꯣ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯉꯁꯤ ꯁꯟꯖꯣꯏꯅꯦꯕ ꯑꯗꯣ ꯃꯥꯝꯗꯣꯞꯇ ꯑꯩꯈꯣꯏꯒꯤ ꯃꯥꯝꯗꯣꯞꯁꯤꯒ ꯇꯧꯗꯣꯏꯅꯤꯀꯣ ꯁꯟꯖꯣꯏꯗꯣ ꯑꯗꯨꯒꯤ ꯁꯟꯖꯣꯏ ꯌꯥꯎꯕ ꯆꯠꯂꯤꯅꯦꯕ ꯑꯩꯈꯣꯏ ꯗꯥ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯦꯀꯣ ꯊꯕꯛ ꯂꯣꯏꯁꯜꯂꯝꯃꯦ ꯑꯗꯩꯗꯤ ꯍꯤꯡꯒꯣꯜꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯆꯪꯉꯦ ꯇꯧꯔꯒ ꯑꯩꯗꯣ ꯍꯧꯖꯤꯛ ꯑꯁꯤꯃꯨꯛ ꯆꯠꯂꯤꯅꯦ ꯑꯗꯣ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯀꯥꯏꯅꯣ ꯑꯪꯒꯨꯔ ꯄꯥꯜꯂꯤꯗꯣ ꯑꯩ ꯑꯝꯇ ꯚꯤꯗꯤꯑꯣ ꯅꯝꯖꯒꯦꯅꯦ ꯃꯥ ꯂꯣꯏ ꯈꯪꯉꯤ ꯃꯃꯤ ꯃꯅꯥꯁꯦ ꯃꯥ ꯃꯤ ꯃꯌꯨꯝ ꯆꯠꯄ ꯃꯤ ꯃꯌꯨꯝ ꯆꯠꯄ ꯃꯥ ꯆꯨꯝꯅ ꯆꯠꯇꯕꯅꯤ ꯀꯥꯏꯅꯣꯅꯦ ꯁꯤ ꯋꯥꯡꯒꯣꯡꯒꯤ ꯑꯪꯒꯨꯔꯅꯦ ꯑꯅꯤꯅꯦ ꯑꯪꯒꯨꯔ ꯄꯥꯝꯕꯤꯅꯦꯕ ꯄꯥꯟꯗꯕ ꯁꯤꯔꯣ ꯑꯣ ꯈꯔ ꯍꯥꯞꯄꯤꯁꯤ ꯀꯣꯝꯂꯥ
ꯑꯣ ꯀꯣꯝꯂꯥ ꯀꯣꯝꯂꯥ ꯑꯗꯨꯝ ꯄꯥꯟꯅ ꯂꯩꯕ ꯀꯣꯝꯂꯥ ꯃꯌꯥꯝ ꯆꯔꯥ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯑꯗꯨꯝ ꯄꯥꯟꯅ ꯂꯩ ꯃꯣꯏ ꯁꯤ ꯀꯣꯝꯂꯥꯁꯦ ꯃꯌꯥꯝ ꯄꯥꯜꯂꯤ ꯃꯆꯥ ꯃꯆꯥꯁꯨ ꯒꯨꯂꯥꯞ ꯅꯥꯄꯨ ꯍꯥꯏꯔꯣ ꯐꯖꯅꯤꯅꯦ ꯀꯣꯝꯂꯥ ꯃꯆꯥ ꯁꯤꯒ ꯍꯦꯟꯅ ꯆꯥꯎꯔ ꯂꯣꯏꯔꯕꯅꯤ ꯁꯤ ꯆꯥꯎꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥ 19ꯃꯛ ꯄꯥꯟꯕ ꯀꯣꯝꯂꯥ ꯄꯥꯝꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯁꯦ ꯃꯨꯟꯕ ꯍꯧꯔꯦ ꯇꯨ ꯄꯤꯇ꯭ꯔꯨ ꯄꯤꯉꯩꯒꯤꯁꯨ ꯉꯥꯡꯕ ꯍꯧꯔꯦ ꯇꯨ ꯎꯔꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯔꯥꯠ ꯁꯟꯖꯣꯏ ꯃꯐꯝꯗꯒꯤ ꯂꯥꯛꯏꯅꯦꯕ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏꯕ ꯀꯩꯅꯣ ꯇꯧꯅ ꯁꯟꯖꯣꯏꯗꯤ ꯂꯣꯏꯔꯦ ꯁꯣꯟꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯒ ꯆꯥꯛꯀꯤ ꯇꯧꯍꯧꯔꯦꯕ ꯑꯗꯣ ꯆꯥꯛꯇꯣ ꯆꯥꯔꯝꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅ ꯁꯤꯒ ꯂꯥꯛꯏꯅꯤ ꯅꯪ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕ ꯀꯅꯥꯒꯤꯅꯣ ꯋꯥꯈꯜ ꯈꯜꯂꯤꯁꯤꯕꯨ ꯅꯣꯡꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯅ ꯎꯡꯅ ꯂꯩꯈ꯭ꯔꯦꯗ ꯃꯝꯁꯤ ꯋꯥꯈꯜ ꯈꯜꯂꯤ ꯀꯞꯃꯟꯗꯅ ꯉꯁꯤ ꯀꯣꯛ ꯆꯤꯛꯑꯦ ꯀꯞꯃꯟꯈꯤꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏ ꯃꯝꯁꯤꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯑꯌꯨꯛꯀꯁꯦ ꯖꯣꯔ ꯑꯃꯒ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯀꯧꯔꯛꯇꯣꯏꯅꯤ ꯊꯣꯡꯒꯥꯟꯗꯩ ꯅꯨꯡꯉꯥꯏꯇꯦ ꯇꯜꯂꯦ ꯈ꯭ꯋꯥꯏꯅꯁꯦ ꯐꯝꯃꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯑꯗꯒꯤꯗꯤ खरा कप्पनी नत्रा खरा कप्पनी मचानुपा अहन थोलक्पा बोबोयगा मचिन मनाव थोलक्पदने जेंगबका ngamde दुनी मोय मज अंगांग जेंगबका ngamde मोय मरी अहु मरी से तोरागने अखोय जावदने तमोनी मयाम जुमदा हले दो कोई दाना फागी दरो नो इने से का अदो जुमदा हलागा नुंदिन वारम दमु हुजिक से अखोई एगी जनम तप्ता थाबा सिंगदो लोइना लेबाक से कंसले को नुंग दुमाई तौरेबा अदुगी जनम सिंगदो आई हुजिक लोइ लौथोगा जनम जे थादोइनेबको मरा का असंदा के जनम जेदे नाकुपी सेदी फजरनी है चंदन का तौरगा नाना तौरगा कीरगा तौरमिना नंगना ताइदे केबनो आई नंगना फजरी दुमाइना जनम नाकुपी से फजदरोबने सुवारे लेबा होला पदा चंदन नमीसे उसोब चलुबगी हलागा अस्ति चलुबगी हलागा दु माइ नि थोपगा नंगरा हाइनिदा थबक मयामजिना मई तार पेलगा नेसे उफ जेनम निंगे निंगोतदी यावेदबा अदिगुम से काय थासे हां मसी दिगिता दे इला यानी नै गाई थोबुतिन होय दिना दम का चली का हाइदा नो ए कोंस खनी गाई थोबदरोय asi je pura nang ए अदुसु यारोने ए सिला मैम दा खबानी कना तौरे दासु नापी नुंगी छेंदुइनी को ngasi nungthin do मासे अयुक्त माइ थबक तो लोसन खरे लोसन बदगी अदगी मासु जुमगी हिंगोन थबगी थबक खरा सुने न को अखोइ इंतदि करा सुनि नत्रा दो अइना सोमना कंदा जेनम मखोंग सोमब खोटपा संथि मकु हापा सिंग दो खoi दाना होजि सिंग कन हैदि को इसिंग हैबिरि नि इसिंग नोंग दो चुद्रबैना मखोंग दो कंजल्ले अदुगी इसिंग हैदि अइना सोमना कन जेनम थादोकप सिंग दो अदु सिंग दो मरा कन्ना कगना खोना को तौरियाबको अदुगा इन दासे इन दा पान तान से नको कोई दासे जोर पारेगा मु पान तान हमदा मा चंगरेबको पान तान बलोइना मलाए तु अइना सोमना कंदा जेनम गी कन्न होनरि ngei दमाना पान ताले तानमिना सिदि हायरगा हो चाथोबिसु लाए नपासे मख्वांगदगा उरुका जेपगा लाइतु पान क्याम तालगे ने खजाम तानजरे हे पान से अइना सिगा पुचाई चखाई तु सिदा एलोवेरा मम थाजलगे दा आगे एलोवेरा चरा सुना कंदा लेबेदो तो पुबिरो वांग खंग लई लौथोक लेबेदो केनो तो लाइसिना बुछा लाइसिना केदोइनो चला हे जेनिंदे अदुगा सिदानने आइगी जनम लिंथोएको जनम अनौब लिंथोकपने जनम सबदा फौ याद्रेबको अदुगी समाना लिंथोबैना तन्नना लिंथोकपना फरेनको अदुगा असिदिकी कार्टून से कार्टून अमा लेरे से कार्टून अमा लेरेको थामक कॉलोनी खक्से असिगाना फदिगोम लंगदोबा असिनि सेना फदिगोम लंगनिको अदुगा असिदसु अइना थुमोग अमदा हंगाम पांबी अनिगा थाजल्ले थुमोग कसे मांगहंदबिनिको इतविसे अलंग अलई बसे पंगथा थाजनबा
ꯑꯩꯈꯣꯏꯒꯤ ꯀꯩꯕ ꯊꯨꯝꯃꯣꯛ ꯑꯀꯥꯏ ꯊꯨꯝꯃꯣꯛꯁꯦ ꯑꯩꯈꯣꯏ ꯃꯊꯨꯟꯁꯦ ꯁꯤ ꯃꯊꯨꯟꯁꯦ ꯂꯣꯏ ꯍꯣꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅꯅꯦ ꯄꯥꯝꯃꯨꯗꯅꯅꯦ ꯑꯗꯨ ꯁꯤ ꯍꯪꯒꯥꯝ ꯊꯥꯖꯤꯟꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯏ ꯊꯨꯝꯃꯣꯛꯁꯤꯗꯤ ꯌꯥꯗ꯭ꯔꯦꯕꯀꯣ ꯁꯦꯒꯥꯏꯔꯦ ꯇꯠꯂꯦꯀꯣ ꯃꯈꯥꯔꯣꯝꯗ ꯑꯁꯤꯁꯨ ꯍꯪꯒꯥꯝ ꯊꯥꯖꯤꯜꯂꯦ ꯄꯥꯝꯕꯤ ꯑꯅꯤꯈꯛꯀꯣ ꯑꯗꯨꯒ ꯁꯤꯒꯁꯨ ꯄꯨꯡꯆꯥꯏ ꯆꯥꯏꯗꯣ ꯖꯦꯅꯝ ꯃꯔꯥ ꯁꯤꯅ ꯖꯦꯅꯝ ꯊꯥꯗꯣꯛꯄꯒꯤ ꯀꯛꯄꯗꯣ ꯑꯗꯨꯗꯨꯒꯤ ꯃꯅꯥꯁꯤꯡꯗꯣ ꯁꯤꯅ ꯆꯥꯗꯣꯏꯅꯤ ꯁꯤꯅ ꯈꯥ ꯀꯨꯏꯅ ꯆꯥꯅꯔꯅꯤꯀꯣ ꯖꯦꯅꯝ ꯃꯔꯥ ꯃꯔꯨꯁꯤꯅ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯆꯥꯅꯗꯣꯏꯅꯤ ꯑꯩꯈꯣꯏꯗ ꯑꯦꯂꯣꯕꯦꯔꯥ ꯊꯥꯈ꯭ꯔꯦ ꯆꯔꯥꯡꯒ ꯐꯨꯛꯇ ꯌꯥꯔꯣꯏꯌꯦꯗ ꯐꯖꯅ ꯅꯝꯁꯜꯂꯣ ꯄꯨꯔꯣ ꯊꯥꯡꯉꯣ ꯑꯃꯁꯤꯁꯨ ꯊꯥꯡꯉꯁꯦ ꯑꯦꯂꯣꯕꯦꯔꯥꯁꯦ ꯗꯥꯏꯗ ꯊꯝꯃꯨꯔꯒꯦ ꯑꯃꯒ ꯐꯨꯛꯇ ꯌꯥꯔꯔꯣꯏ ꯁꯤꯗꯒꯤ ꯆꯔꯥꯡꯒ ꯐꯨꯛꯁꯦ ꯑꯁꯤꯗꯁꯨ ꯖꯦꯅꯝ ꯈꯔ ꯊꯥꯗꯣꯛꯑꯦ ꯑꯩꯅ ꯎꯔꯕ ꯑꯁꯤꯗ ꯖꯦꯅꯝ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯔꯥꯗꯣ ꯁꯨꯃꯥꯏꯅ ꯃꯔꯥꯁꯦ ꯑꯃꯒ ꯌꯦꯠꯁꯟꯅꯔꯒꯀꯣ ꯎꯔꯕꯁꯦ ꯃꯔꯨꯒ ꯐꯥꯎꯒꯠꯂꯤꯁꯦ ꯑꯃ ꯁꯨꯃꯥꯏꯅ ꯖꯦꯅꯝꯁꯦ ꯑꯣꯏꯌꯨ ꯌꯥꯗ꯭ꯔꯦꯕꯀꯣ ꯖꯦꯅꯝꯁꯦ ꯐꯖꯗꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯊꯥꯗꯣꯛꯑꯕ ꯐꯖꯍꯜꯂꯒꯦꯅ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯗꯥꯏ ꯐꯨꯔ ꯅꯪ ꯐꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯆꯧꯕ ꯑꯗꯨ ꯄꯤꯛꯇ꯭ꯔꯣ ꯑꯗꯨ ꯄꯤꯛꯏꯌꯦ ꯑꯁꯤ ꯌꯥꯝ ꯆꯥꯎꯕꯅꯦ ꯁꯣꯛꯑꯣꯏ ꯑꯩ ꯇꯧꯔꯛꯀꯦꯁꯦ ꯅꯪ ꯀꯦꯃꯦꯔꯥ ꯄꯥꯏꯔ ꯇꯧꯔꯛꯀꯦ ꯅꯪ ꯇꯧꯔꯗꯤ ꯁꯣꯛꯑꯦ ꯃꯅꯨꯡꯒꯤꯁꯤꯅ ꯆꯥꯎꯕ ꯍꯦꯜꯂꯦꯕ ꯑꯗ ꯁꯤꯁꯨ ꯆꯥꯎꯋꯤꯗ ꯁꯤ ꯇꯧꯔꯁꯤꯔ ꯌꯥꯔꯦ ꯇꯨꯁꯦ ꯆꯔꯥ ꯊꯥꯖꯤꯜꯂꯒꯦꯀꯣ ꯑꯦꯂꯣꯕꯦꯔꯥ ꯑꯗꯨꯃꯥꯏꯅ ꯐꯖꯔꯝꯃꯤ ꯑꯩꯅ ꯉꯁꯤ ꯆꯟꯗꯣꯟ ꯅꯝꯕꯁꯦ ꯑꯗꯨꯝ ꯉꯥꯡꯉ ꯂꯩꯔꯦ ꯍꯥꯏꯕ ꯑꯩ ꯃꯥꯏ ꯏꯔꯨ ꯊꯣꯛꯇꯣꯔꯕꯅꯦ ꯍꯧꯖꯤꯛ ꯊꯥꯖꯤꯜꯂꯦ ꯂꯩꯕꯥꯛꯁꯦ ꯈꯤꯇꯪ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯅꯪꯁꯦ ꯂꯧꯔꯨꯆꯣ ꯀꯩꯅꯣꯗꯨꯗꯒꯤ ꯂꯧꯔꯨꯆꯣ ꯋꯥꯔꯦꯕ ꯑꯩ ꯆꯔꯥꯒ ꯄꯨꯊꯠꯂꯒ ꯀꯥꯏꯗꯅꯣ ꯊꯥꯔꯨꯔꯒ ꯆꯔꯥꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯂꯣꯏ ꯁꯤꯕ ꯇꯥꯔꯦ ꯌꯥꯔꯦ ꯒꯝꯂꯥꯗꯨꯒ ꯊꯥꯔꯨꯆꯣ ꯀꯩꯅꯣꯗꯣ ꯑꯗꯨ ꯒꯝꯂꯥꯗ ꯊꯥꯔꯣ ꯐꯤꯜꯇꯔꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯍꯌꯦꯡ ꯉꯁꯤꯒꯤ ꯗꯦꯂꯤ ꯕ꯭ꯂꯣꯛꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯀꯔꯤꯅꯣ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯒꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯕꯥꯏ ꯕꯥꯏ